Nangasi thodosi moina ekoi bu thugairaga tanthorga lairusu ekoi si tokpagi laite until and unless justice is delivered sigi thobok si protest si ekoi supan halroi ekoi sibra ekoi hingbra ekoi sihiba ekoi gi chinino yelhomi druk gi dama ekoi leblaga laigini haina so haininge ngasi sit in protest organized of the Joint Tribe Council Native People Committee na silaga UNC gi makhada ngasi gi sit-in protest organized tawjabani maramdi karigino haraga May 13 da laikhidraba naga mitruk gi kuki narco terrorist singna matak kalaga huzik phoba justice delivered tawdribani na mok da thamlaga lay adugi matang da khoi nungai daga ngasi sit-in protest phamge haina tholakpani adubu state government gi force masuk central gi force na khoi bu thamhanba piroi haina thokpadagi asigi rangsing asigi sinesi thokpani haina yanan na phongdok janingni karigino harade ekhoi asi tori basi ekhoi su santi pamagi asigi sit-in protest phamge haina thokpani adubu government aina khanmusi government si peace pamdabra santi pamdabra haina haininge karigino mogi agency mogi security personnel sing thare haraga ekhoi public singbo peaceful da phamge haina lakpo singbo mogi mob bomb gumba tear gas gumba kap khairaga tan khaibudu asina takpadi government si sincerity laite justice deliver toning sincerity moing on the laite hebdu saina utpani aduna khoi yamna pende khoi nungai de adu nangasi gi thodosi moina khoi bu thugairaga tanthorga lairusu khoi si tokpagi laite until and unless justice is delivered sigi thobok si protest si khoi supan halroi khoi sibra khoi hingbra khoi sihiba khoi gi chinino yelhomi druk gi dama khoi leblaga laigini haina so haininge aduga asiguma agitation si makhan wana mapham ke yada adu toraga laigini ngasi asida kha kangla tongbi namdi longda kha tanati manipur khoi yelhomi miyam su tholak re haraga si mitang support su tobio toraga su laye tungda su adum toraga khoi justice phangdri pho miyam tomina se haina su appeal toning bani aduga hozigi chathaliba system government ki system si government si totally fail oire haina so haininge karigino haraga asi tha ahum yore husi khoba mi ma culprit asini ana ming pho ma sakpo khang hosi pho phaba ngamdraba state home department ki personnel yo na phaba ngamdaba si government si fail oire haina haininge especially home department so fail oire haina haininge aduna mari laiba authority sing manipur government ngamdre heradi husi paliba sarkar si ngamdre heradi justice biba ngamdre heradi even central government pho larga khoi gi athubam tamda justice biradi santi asi manipur da larani haina haininge aduna asigumba matang asida mayam tholakre haraga khoi yelho mi gi lamji kanba si khoi miyam gi yelho mi miyam gi khoi sit-in protest gi thokpada state force amasung central force na toriba thaba adudagi moina tothokpa thodo aduda khoi gi victim family May 13 da laikhidraba magi nupi phawa solga hoji hospital da lairibani hoji si mi mari hospitalized tora le atopa hemba aduga mi hobduna moina far lebe adu karino haibne si ana hangning de government da peaceful and sit-in protest toge su ya da karino hana government na question chobo thamninge question ma asi aduga kri gi dama ekhoina chalaga fajan ngangmaraga ekhoi tuminna without any disturbance the phamge hena lakpani adu moina tholare haiga reinforcement kya lai asida live de na adu laga ekhoi takhai ge tobu de ge si sokpan su thopni adu na central government si gi meeting se sida darka lai re hena haininge maramdi krino ardi manipur government budi ekhoi thajaba haibsi 10% were 1% pho laitre adu na sigi se matang da thubam tam da justice pire haradi ekhoi su manipur da santi laigini hana thamjaningni thank you jai mingdom ta ai mingna dinrai bu pamai kari JTC gi committee member ni